Kuki terrorist-singna separate administration day pangthoknaba honarakpa haukiba lising ani kulhumdoi gi May 3 da illegal immigrant Chin Kuki Zo narco terrorist-singna mitai miyangi mathakta landaraktuna separate administration gi demand tawrakiba adu chahi asigi May 3 da chahi ani mapung faragani numit asida Chin Kuki Zo gi kanglupna separate administration day gi thauram pangthoklagani haiba wafam social media da viral oiragle migrant Chin Kuki singna May 3 da separation administration pangthoknaba firep lawrakliba asina taklibadi makhoigi demand mai pakle haina lawduna thauram asi pangthoknaba firep lawrakpani lawi lamhen duhen ba mitop singna separate administration day pangthoknaba sem sariba asigi matangda PR lengang na ayaba pigadawribra natraga kari tawgadawribage haibadu miyamda mangdawnona khanganpham thoi Karigumba separate administration day gi thauram achina apanba amata yaudana pangthokiba tarabadi central government na separate administration pibada ayaba pire haina lawroidabagi maram leite India government na Manipur miyangi ayaba yaudana nampuda apunbagi sakdam thugainaba political conspiracy sataduna miyambu apangba sibagi thawong chatharapa thoklabadi apunbagi saktam ngagliba miyamna tumina khak leithokloi Manipur gi apunba saktam thukainaba honariba amadi honabada yauriba singi mathakda apunbagi saktam ngagliba miyam maru oina mitei singi maikidagi hainaruba amadi haunaruba tawdana akanba lanjang chatharakani matam aduda India gi amadi state asigi lengak lon gi thaugai pangliba MLA sing khaktanatana bureaucrats singi koksikpa oirakloi hainingai leite asigumba laibak thiba thodok asi thogaloi haiba tarabadi laibaki mathakta landarakliba illegal immigrant refugees Chin Kuki Zo terrorist sing matam chana laksinba natraga maraibakda halankinaba honaba mathautai laibak thugainaba landarakliba maraibak macha terrorist singa punna faminaraga waroisin purangnaba honaba haibasi lengak asina terrorist singda kok nanbagi thawongni laibak thugainaba landaraklabadi lana pakumpiduna laibaki apunbagi saktang ngaknaba honagadabane haibasi malengi laibak singi firep adubu Chin Kuki terrorist khujok kharana logi wangmada laibak asida lansilaktuna laibak asigi ngamkai state Manipur bu mache tana thugairaga makhoigi tokhaiba laibak jalengam natraga separate administration semnaba landaduna war crime chatharakpada mayai lamda lengak longi chupli pairiba BJP ki Narendra Modi na luchingba NDA lengang kari sungamdabagi mawongda lairibasi proxy amasong geopolitics ki lani haibada haiman mathokloi India government na thawong asi chathade haibat lairabadi karigidamak chahi ani mapung fadilaklaba terrorist sing yoktuna thambagi mahuta araiba pangal phudoktuna maru fangna makhoibu takthoknaba honafam thoktabra lamhen tuhen ba mitop sina mi hatpa nongmai bom top kapa yum kai mai thaduna leibak thugainaba war crime chatharabasu yengduna leigani haiba tarabadi lengak leibagi wahantok leibra central government na Manipur wathoki waroisin purangnaba honari haiduna manung lena thawong chathaduna leiraga miyambu thangpham olaba matungda akoibagi saktamna negotiation purangnaba honagani haiba tarabadi Manipur gi miyam maru oina yelhaumi mitai singna madugi mayokta adumang leirakani matam aduda yelhaumi singi maikidagi lengaki mayokta leptuna thokaningdaba pamdaba tamthiba thodok sing thoklakloi hainingai leite asiguma laibak thiba thodok thoklakpa matamda apunbagi saktam thugainaba landarakliba mireibak macha refugee terrorist singna khudong chabal laukhinabagi maramchu oirakpa yai laibak thiba thodok asi thokandanaba kari tawgadagi haiba tarabadi lengangna yeknaba kanano khangna military crackdown chathaduna yeknaribasing asi khulai thuna laksinaba honafam thoi karigumba lengangna thabak asi laukhatloidaba leirabadi miyam amata oina punsinaba amadi mikumna humchingna achetpa firepta lepadanatana apunbagi saktamda singnarakliba singi mayokta leptuna lanthengnanaba sem saduna leifam thoi Manipur da Kuki narco terrorist singna chahi ani chupna mihat mipun chatharakpada Bharat lengangna kadigi tumina leithoklibano haukiba April 22 da Jammu and Kashmir gi Pahalgam da terrorist singna lamkoiba lakchaba micham kunipan bu tamthiba mawongda nongmaina kaptuna hatkiba thodok adu Bharat lengangna aduki matik thamoi sokpa haibadu oiri malengi leiba kayadagi su terrorist singna chathakiba tamthiba mihat adu yamna kana yaningdaba phongdoknaragli Bharat Sarkar na so lawfam thokpa thaudang adu lawduna terrorist sing maithiba pinabagi lawkhatpam thokpa thabak sing lawkhatkani haina
Prime Minister masamangna phongna lauthokre masimak yamna thaganingaini adubu matang asida lagliba wafam amadi Manipurda lisingani kulhumdoi gi me ahumdagi hauna Kuki narco terrorist singna Manipur gi misam prada singi mathakta landarak-tuna miyoi chani yankairom tamthiba mihata hatkiba yumkai lising ahumgi mathakta tumna mai thaduna mangankibagi thabak chathaki masida natana Kuki terrorist singna Jiribam district ki Jaku Radorda Pikhibga angang ahum nupi ahum punna miyoi taruk tamthiba mihata hatki masina loidri Kuki terrorist singna miyoi kaya faraga hingna mangakta thangna kaktuna hatpa makoina makut chalaba miyoi kaya mamit khumjilaga phumnaba kom tawraba matungda kom mapalda famalaga nongmaina kaptuna halaga komda inthabagi thaudok kaya chathaki hairiba tamthiba mihasing asiga mari leinana Kuki terrorist singna thadurakiba video footage sing viral oiki asumna Kuki narco terrorist singna chathakiba terrorist ki tamthiba miha sing asi Bharat ki Prime Minister Union Home Minister amadi atai Union Minister singna khangna ngasi fawba awaba fawba pongdok pidana adumak lairagli aduga Manipurda Kuki terrorist singna chathakiba terrorist ki tamthiba mihat asi yaningde haiduna Bharat ki Prime Minister na ngasi fawba pongdokpa amadi Kuki terrorist singi mathakta chapchaba action lokhatkani haiba wafam ama fawba phongdoktana lagli oidiba phibam asina taklibadi Jammu and Kashmir ki Pahalgam da handak terrorist singna chathakiba tamthiba mihat aduda laikhidaba miyoi kunipan khaktani aduga Manipurda na lan asidadi Kuki terrorist singna tamthina hatkiba miyoi chani gi mathaktani aduga miyoi kunthra romna haudik fawba thiba khangdana lairaklibani yamna ngaklibadi Leimakong army camp ta changkiba Jiribamdagi Kamal Babu haudik fawba thiba khangdana lairibani masigi mathakta Kuki terrorist singna drone bomb amadi rocket missile fawba sidinaduna tamthiba mihat kaya chatharagle haiba khangna Bharat lengangna haudik fawba terrorist sing asigi mathakta karigumba amata laukhatana lagliba si karigino haiba wahang ama tongthoklaglibani madunadi Bharat lengangna yengliba midyeng asi aduki mati khenare haibadu yamna phongna takle Jammu and Kashmir ki Pahalgam da terrorist singna chathakiba tamthiba mihat adubudi yaningdaba phongdokba amadi terrorist singi mathakta chapchaba thabak laukhatkani haiduna Bharat lengangna pambom tingduna lebak miyam khangna lauthokba ngami aduga Manipurda Kuki terrorist singna chathakiba tamthiba mihat singi matangdadi ngasi fawba laukhatpam thokpa thabak amata laukhatana tumina laisinba loinana Manipur gi lengang sasan tawramba popular government adu muthalaga president rule sasan khudol tawba haibasina taklibadi Bharat lengangna Manipurda hanthaba midyeng yengi haibada laloidra haina khali Manipurda thokliba terrorist ki tamthiraba mihat mipun asina maram oiduna miyoi lising khompugi mathakta relief camp ta leidibani masida natana Manipur pumbada miyamna sathok chachin tawba ngamdana awaba phibam amada leiribani haiba khangna pumnamak asibu thokhaliba asi Kuki narco terrorist singnani haiba khangna terrorist sing asi loisinaba thabak lokhatkani haina laukthokhtaba loinana makhoigi mathakta ngasi phawba Bharat lengangna chapchaba thabak amata lokhatana leiba asi yamna lali maduna Bharat lenga ki thawong achina taklibadi Manipur miyam sininglaga chizau waninglaga wajau aikhoigi ithau karisu leite haiba phongna takpani haiba yai masida Manipur gi MLA sing amadi miyamna tumina leithoklibasi asumba nate haibasi khangsi Tonjang gi lanfamda CDF na hatpada sikiba Zomi gi commander ngasi Leiron Chnkhre haidi UFO gi loisang takhaigani haiduna security force sing changchnkre haidi loinana mitai aikhoigi laisang oibata natana thangta sanapam oiriba Huyen Langlon Chintam Changlen Chajal Academy UFO Haing Kongban branch asi Turel mapan nangna sai haiduna order copy su yaudana Thugairambas asi laibak thibani haina social media da post oina thagalagli